ngasi nungtin Tenaupan district ta khulai faiba singna nongmai kna kaptuna hatpa oidamgani chingnaba mioi 13 gi Thawai yaodraba hakchang phangli press na phangba paw amagi matung ina ngasi numidung matungda Tenaupan district ki leithaw amasung saibora hariba khul ani asigi marakta leiba chinggi mafam amada Thawai yaodraba hakchang 13 adu security force ki team amana thingnerkibani hari paw asigi matung ina leithaw amasung saibol ani gi marakta ngasi numidung adwaida khulai faiba singi marakta nongmai kapna kibagi makon ta ki hari nongmai kapna gi paw phangba security force ki team sing adu mafam adu da changsin duna yengsinki matam adu da leithaw khulgi mafam amada Thawai yaodraba hakchang 13 leiramba thengnaki adum oinamak siraga leiramliba mafam adu da nongmai amatta leiramkhide hairi amarom da leigidraba mioi 13 edu leithawgi mafam singdagi mande makhoi atopa mafam amadagi lalaga mafam adu da atopa khulai faiba kangbu kharaga thengnabadagi khut thungnaba oiramgani sinari hojumaki oinadi leigidraba mioi 13 adugi masakmin khangba ngamdri pakhatana thodok adugi matangda police na thijinba hokre hari